ꯑꯩ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛꯁꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯑꯗꯒꯤ ꯗꯥꯀꯨ ꯒꯦꯡ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯉꯥꯏꯍꯥꯛꯀꯤ ꯅꯤꯁꯥ ꯆꯥꯕꯩ ꯈꯪꯗꯦ ꯑꯃꯩ ꯈꯪꯗꯦ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤ ꯃꯁꯤꯡ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤꯗ ꯍꯥꯏꯇꯥꯔꯦ ꯀꯝꯃꯨꯅꯤꯇꯤ ꯑꯃꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯑꯃꯗ ꯍꯦꯛꯇ ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯁꯤꯡꯁꯤ ꯊꯣꯛꯂꯛꯄꯒꯤ ꯆꯥꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯠꯂꯛꯑꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯇꯥꯡ 3 ꯃꯥꯔꯆ 2025 ngasi numidang pung 8:45 7:45 da pau malaki lekai digi sekmai awang sekmai gi thong achouba ma mayamna sekmai ture nen hainei ba duga leiba sekmai thong dugi manakta yu benda kari kra su mayam lei hai ribsing du da ti thakpalak pa sa sa blak pa sing gi gari khambada gari mayam khame adugi gari sing doi marakta gari ahum thar amane auto amane barna ang sa ngobudo barna amane thong chingamba hojiki thar du su thong hangdokna ba kanna thong du muaga leramba aduga barna du su thong kanna chingamba adagi auto duna magi steering du mukthe aga leramba mayamna thengnarakpadagi tharaga arambai tengolda sigi aigi team mai tare PRO ge aigi squad party da aigi team da pau pirakpani pau piraganda koina yam thuna konglei thuna chenjalaganda inquiry mati ama tawjare complaint tawri mayam du unajare ado hairiba gari huran ge tawrame ana tawriba mi si magi maming ji Krishna Karki 32 years Kalapahar Seti Khola hai Kalapahar Seti Khola ji Kalapahar bazar nate akoi gi cookie gi kulama haipi gan leye yam mathakta hai riba haipi khun du lan thoga yam hena mathak kar ga leba adugumba khun namni ada magi phone ji aikoina mai phone kaino sing ji details ji yeng matamda gari gi karyo ji gari mayam ji aduki matik yam gre sida yauri gari mayam ji si yauri gari mayam ji aduki matik si gakta nate si mayam yaure aduga hauji oina yeknaba cookie oidiba yeknaba cookie gi nupi amaga WhatsApp ta kaida wari shabagi message thana bagi voice recording adum baso uba phange ana mase khoi hojikmak semai police station da haibdi mari leina authority da law gi oiba kari action lokhatna ba akoi sinajagragani aduna leba ki irecha amadi leibiri balandam ji leibiri ba khoi punama khuding makna koi isa gi gari khama matamda bazar da boiro amada boiro lambi lamdang da khama matamda yam chection na khambiu aduga sonu phajana lonbiu hojiksi sigumba ngahaki oiba nungainingba ngahaki nisa chaning bai kari karagi huran chithi tawgi crime ji atuki matik hengale aduna yaragadi koi khoi puna magna isa gi gari se yamna responsible ene yamna chection na thambiu ai wafamdo thamjage adu hojik hairiba Krishna Karki ji akoi Semai police station da hojik mak sina jalagani